Welcome to Northeast Dialogue of Northeast Window, a dialogue to connect the people of Northeast. Mayambu Northeast Dialogue ta taram lokchari kai khun buchari ngasi gi oina Northeast Dialogue ta khana nabi dang pudun lakchari topic asi haujo ji gi oina Manipur ze boiling point of conflict ori masida mi mayam ama siba adagi yum kai mayam ama mai thage ba loinana mi mayam ama yum kai leifam leitabadagi relief camp ta changjafam dauduna yamna punsigi yam nungaina ikai khuna bagulu ni hingambagi masak adu mangi bagi yam nungai ta bikup kaya gi marakta ning ase khona leire base sigi marakta another ethnic conflict amagi hot boiling point ama Manipur hotspot ora kadra haibagi yam chiningai obe mikup ama khakni madudi 1997 dagi na 1998 fawba June dagi na October fawbagi oina chahi ama hena chadagi ba Kuki amadi Paite ani gi marakta chadagi ba ethnic conflict adu amuk halakadra haibagi chingnaba mikup amakak ngarang se Chuchanpur gi thogdok anida Lincoln College ki students singna WhatsApp message thana bagi wahodagi school gi campus ki mapanda satra masen ethnic lines ta Kuki amadi Paite sing khannarak bagi wafom amakak newspaper report ki madugi na matpalli masigi iroina na ngarang numidang pung mapan makhai adwaida tingkhang phai hairiba khungang haiba khungang asida jomi gi flag thechin ba amasung masida nadana jongam haibadi jolen gi wafam yauba wahi mayam ama wa singda thajan ba madudagi thoglaki ba wahouda madugi flag sing to tapi ganu haiba wahou dagi Kuki amadi Paite ni gi marakta muknaba amasung khanna chaina ba thokpadagi tongan ba news report sing matungina kharamada ani kharamada mari sokpa kun dagi na yankhai phabo soi haibagi wafam lai masina tasingnama Kuki amadi Paite gi marakta yamna chawna muknaba ma hujik leirabra aduga ekuna background ji yengmo matamda 1997 dagi 1998 phabo da Kuki amadi Paite gi marakta muknaba yamna chawna thokiba conflict asina Manipur da thokiba ethnic conflict mayam gi manungda khwaidigi hena sathiba conflict sing gi manungda amo oiribani mapung 1997 dagi 1998 phabo da Kuki amadi Paite ni gi marakta thonagi ba conflict asida Sigiba Apunba Mimasing 352 ni aduga Apunba Kun Yankai Tumna Mai Chaki Amasung Yamdrabada Yum 4,670 Tumna Mai Chaki aduga Mapungana Masigi Wahodi according aina Masigi Kuki Paite gi conflict asigi Thamjariba report asi Dr. T.S. Samkamne Eva Magi investigation report ni Magi investigation report sigi maming se the Jomi Kuki intra ethnic conflict 1997 to 1998 causes and consequences high valai asigi matungina piba report se sumaina pi aduga masi gi hawruphamna cycle da leiba Paite gi khungang amada NSN IM khara changjafam pirami haibagi wahodagi Kuki National Front KNF ki lalhobusina militant singna matamduda micham tara nongmaina kapaga hatki amasung miyoi kya amana sohanki adudagi thadau Kanguda muka Paite kanguna attack to budagi kanglu masen ama gamba attack to muduna chahi ama hena irang si lakshan bangam khide la iba question di aham bazi ngasigi ikoi discussion ase sor yavina bugi damukta Northeast Window gi Northeast Dialogue sor yaviri bazi taram nokche kai khunu buchage POTSANGBAM SONAMANI Socio Political commentator ikoi pang SONAMANI ba taram nokche kai khunu buchari chatha cheri Miraj ani subada tamo MAISNAM KOROUHANBA LUWANG ikoi tamo si haujuji oina Advocate Supreme Court of India the practice to bivani tamo korhon babu taram dokchari kai khunu buchari kurumjari me ampuna tagachari aham je ai pabung dagi laksage pabung di yamna haiba tai masigi Northern state mayam sida pabung gi service ki career dagi haiba tai aikoi gi primary experience mayam ama leiraba ethnic conflict ki angles mayam ji mamuta na khangba expert amani pabung hojik la iba question je the first question je pabung yam tiena Kuki Paite gi anoba conflict ama lakadawagi mami leibra natragana masi momentarily oiba matam khar ekhoi putho omaga da long tumina lekhidawba atuma conflict ama oibra ahamada notice ki undo bo aina thagchari ki Mr. Miraj amadi staff puno pusena kok nanjari ai marup advocate KOROUHANBA
malim tabi pun se koklan jeri akoi any group the multi ethnic or any group jogi khangde kuki khangda paiti khangde khana chenaba to se we don't support and we don't encourage. We are peace loving people. Laibuk thidana metiga mohina ka harupani group sina kuki jogi group sina mohina meti de attack to bahande matang da particular target to se adu to kisu kaiti do phatti to guno haibe wani adu akoi di tokrana akoi di major group hability my minority hability Manipur citizen ne koi we treat every one of you equal the labor ne koi pam anyway madu thok pa jaba loina ngak pa thokre haji bo thoi adu haji thoi ba unfortunately the dom ne kuki ga paite gi group the conflict thori ba ase makha ta ga ta roi dra habis akoi thon ningde madam the kuki su paite su or any group or was akoi di any akoi gi splinter group kang de majority group kang de achuba super power group ni kang akoi di every human being Manipur de laibe penem punamak we treat you equally we respect you equally aduna kuki ga paite ga asigumba misunderstanding ni kang de amani kang de thok pase tobiganu togunu no togunu ase gi request ne we want absolute peace aduna unfortunately other side of the coin masi chumi masi gumba se thodok se matang se thoi even naga ga kuki ga su issue yamna thokki masi matang the middleman labor akoi Manipuri community I never say that Meitei alone Manipuri community includes a 35 community others akoi state ati de leading it tanya akoi the victim oi akoi ne kuki se naga sing group na hat ke tor pa tanja da akoi ne kanna bo hona ba as an ex policeman de my career adigi mu kuki se na mu ati to group na ne sen khaplang na mu ati group ta Manipur gi Meitei gi group na Manipur group ati da tribals attack tor hom akoi ne mo bi ngak na mo hona ba akoi di as a policeman or as a neutral man or as a human being when akoi di mi pun mo kan ba se khana chen ba to de na ngak pa khot pa hai be se at the cost of my life ai se pura pha da hat ke tor ani rak ai attempts na kan ani mak da torom mani adubu ishon kan mani pabung matang jam interesting way ethnic conflict see adum anywhere in any of the state in Manipur da tum thuoga leiba sorry in northeast adum thuoga leiba masigi manung Manipur su yamna masigi hotspot amadi oi adu pabung experience ta pabung hakthing na adu tonga tonga ba kangrup si kanna bu hona bagi pabung experience mak pabung thambiri je masi wari se pabung te review ni pabung masi jamna luba jani matam mamada naga kuki or NSN khaplang or NSN IM or mahi mayam se amana ma unaba jataba adu ultimate target te kanada ta ke have Manipuri chakhiba tribal sing particularly tangkhul mayam group sing se makoina ada Nagaland leba khaplang gi group sing sina mone yam no mone yeng bada yadi maram di Mr Phijo gi group tigi matang la khol torgen sen INM moi sina amuk 1982 da amuk mone hongdok ki bidi no leadership mone Phijo gi khangdi khaplang gi khangdi am kan yade moi se pubung mo se fraction tarak se amana ma ubud ponga tahana ba Nagaland siga angak kumahi thokiba adu koidi as a policeman ama oina akoi kuki hability angami hability samai hability mite hability akoi mangda kana go mi mahalan de ko yaro yaba mi mi punsi kanna bo hona ba se that is mandatory akoi gi police ki akoi mi ama oina adu nakan promuta han bo hona ba tausiga I want the particularly higher but I anirak se moni jum da ibu cotton toraga I normally I karim ta I security personnel with armed guard etc as a senior police officer I shung dam de I am list bother it achumadi chatto moin hai nakoni chelen mani nakoi mase khaplangi groups ne kuki groups ne puthoro kadai dun jum da laktana anirak ahum la kuki AK47 na moi taruk na question laga I chinga pura bana fortunately shona kan mangak tane among ye group among lakani moina moi nang namu thadon mani kuki mem sing se nang na tangkul mem se nang halan ge tor ma kadai ji lawn chasilaw nang manipur lakpane pu na moi taruk tari tara lakna anirak ahum mek toba because I was thickly involved reason being I Manipur digini why should I that Manipur kuki and why should I the Manipur tangkul why should I the Manipur mau that they should become victim okay but at the cost of I should lay bejaina no I don't know anybody kana no khangdi kana no khangdi kanam te involved oi dia tumin nation lay thok pajana but my mind
adigi as a senior police officer aigi mibu aigi irisha lakpa singdubu why they should become a victim, why they should be got killed in front of me ai lone khangi khang nakan pun to balance pu do jadaba adugo upai le tubun ai chingagi moi taruk tere ni pan ta lat tara bhok to buje ai police guard ma'am thambuje tara kun thambuje I said no, I will not do it aduna masu mai ethnic class mas jarim ko mas thok taba adu tangkul gi se particular target towi ai mokoi bu help towi kuki mayam kuki IGB nambul ndigi Mr. Mankulen Sitlu he was my boss maxi kannabu honabada ai punsi almost at the cost of my life the mapu kanno hone giwni adin nang upai litre sar nang deputation nang chatwa jatri nang chalu nang ledin shiba tare haidna ma se deputation SSB de chekhiwni unfortunately ma modin na adna ma legidre adi ye kuki gi group khara like Mr. Kuki Mr. Tungnung Kuki ai friend ama pamu sigi 1990 ga kya gi matam 1996 94 95 96 97 oh 94 95 97 naga kuki gi am chawba inimity issue legi tanja adwai dene aduda hojiki pabung na particular story khakhtang ahan bagi se pabung lokhot piro just one particular incident khakhtang review oh silo sumai to ba completely tangkul mayam sing she moi group amana innocent I am she completely moi mas wipe out to ge pare innocent and the job dil wipe out tawno ki sukai de tangkul pun mas loina mo net wipe out to ge jumdong khudingi makhone mas plan toru mi se phara chinga pu khiba modi mi ka so hato khraba khari chelen bangam khoni ngam bi khoni to bugi matang da khoni khari chelen gi ba asumain tum na kan bajaba Dr. Saija khoi chelen gi ba ramganing khoni chelen gi ba Mangkulen Sitlu khoi IGP khoi chelen gi ba modi tungnung kuki khoi chelen gi ba mas innocent ke na ni ko innocent ke na matam da innocent I am modi innocent ke ge ani akan ba factional fight ama yam kan tori ge tanja innocent manung jida innocent I am sidi Manipur ge tangkhul sing na mapungoi na lit to buni na context pabung ko ma'am de understand to no ba ai mani okay aduda Manipur ge tangkhul sing Nagaland le bising ne target to is innocent ke na yes o aduda innocent ki na target to ro tangkhul sing si kannabu gi damakta pabung na madam the police officer mo ne logi role do ni pabung na levis yes adun mi pam puno yam lai Manipur te miti sam lai I don't know what they have contributed they know it but I had a special interest ayati state le so tangkul is also my brother Kuki is also my brother adigi moi gi unfortunately moi gi insurgent groups and major group ani tawno budina tongan bi issue ni this is I'm not concerned as a policeman as a middleman to save life of someone is my imperative duty adumani ai ani rak ahum lak mari rak san nang ki punsi je amu nong pokpa adugam na koi mas concern le manabudina Manipur context lak patan jada Kuki jo amadi akoi ichirao sing akoi mijo chin Kuki mijo mayam pura khangmi gi dabne akoi we have no differences between you and me or Nagaland the Manipuri or Manipur the Manipuri or Tripura the Manipuri so we recognize you we consider you are a part and parcel of our own same family haibedo adr Manipur se adujam na koi yamna nuai na leramba lejaba asi mayam punna thugai ne amadi phattabada akai be lambi to tobi ganu habi this is my appeal to it adu haji thoi be issue churachan pura thoi so what I am afraid is that haji group ani splinter group ani di ngarang thonari makut thonari madu muku I am afraid masina mukum engulfing way masina mairak pun majo biu mairak pun majo biu namu ati to bas sandok tana group amu tongnarak tana masi khi mai tribe ta mu ako mai issue mu lakatra haiba masina akuna thoning deba okay pabung thank you so much yam phajaba mioi ba mo gi phajaba khalon ni now hojik si pabung sentiment I fazana understand to we mamang the TV discussion me the pabung na dai riba hojiki conflict hai tare Manipur internal conflict hai tane khoina term to ba mapung oina maiti yamadi kuki gi marakta yamna chauna amang ata thok aganda hojik lei riba conflict amakha lei hai riba conflict sigi marak sida kuki manung da kuki yamadi paite ani gi marakta thok conflict sa sigi sida kari so harau ba pokte masi exactly encourage to day hai bagi wafum amakha exactly pabung na panbi baje masi khoi gi Manipur gi puari da hai batai in the history of television and pabung ngasi thambiriba wahai je sigi yamna tense oiba yam polarizing oiba matam sida masi statesman amagi wahai ne haidana ai pabung the compliment bijari ai mathang si tamo korongan badala sige tamo dalak sining baje hojik Manipur gi leiriba kanglup masin gi oiba ai masida scenery ba mi mayam ama khak ad yung kai mayam ama mencha khraba khungung mayam ama ikoi gi patak na ikoi gi kun thado aka da channel aba
hauji yum amu halaga taba yadana leiba yamna luba tanja amakak ekhoi hauji kangla tombi dagi hendokpa yadabagi chuchanpur da changma ngamdabagi the same thing happened from the other side also sigi ani sigi leiringai tangkak manung sida Kuki amadi Paite ani si pulli bine habatare hauji conflict sida di pulli ba ani sigi marakta conflict ama tholakpa habasa what does it mean masi sagi conflict ki tonga ba interest area khara dum lakani ado interest of conflict ne ba adu sumuk laktoise ai khoi da hojik Manipur gi lairiba law and order situation and then ai khoi gi si violence communal violence sama since 3rd May dagi ai khoi madu adu dai rap tawkhib dagi hoje khoi da achong ba chai phu ma lairi ba sigi sai phu jing sigi marak sida ai khoi matau kharam na peace purakadage restoration of peace and harmony in our state haije khoi gi peace loving community amoina maite khoi adum khallaga lei ado kamai toraga ai khoi si peace purakadage haibagi wafam dugi lakpa matamda ai khoi leiba ethnic communities mayam ama leirisi manungda ai khoi punna himina bagi wakhalon du dai khoi ngasi phawbada adum thawak toraga lai hairaga lai ada majority oi haina hairiba maite si ai khoi sum apikpa kanglup amani khoi su yam chawba majority natte aduga to compare with the other majority communities yengma matamda khoi si tribal ga orade khoi si minority ni se khudamoina Kuki ga Naga ga hairasi aduga lairiba population duga ani do punjan gi matamda khoi maitai si yam banate adagi then atopa community mayam ama Manipuri mapandagi lakpa mayam am leira do maitai haibasida maitai amadi maitai pangal se dum yauraga leibne khoi se aduna haiba tongan ba ethnic communities 35 khoigi lairiba and unrecognized atai atopa kharaga leiri punjila ko yam leiri ne sida khoida laiba hujiki hangbiri bo wahang duda ina thamjaningi se khoigi makhoiga khoiga yakna bani haibse khoidi laude khoina Kuki loina mak khoi yakna bani haina laude natraga atopa Kuki jo communities pulap chingi do khoidi ngasi bawba adu yakna bani laude khoidi adu the yauri element khara those who are coming from different say parts of the world haisira natraga atopa miyama foreign body khara sangaga madu indulge tawga maduda khoida instigate tawga adu encourage tawga na makhoina mi khara da khoigi instigate tawga na madu poto helakna ba siliba poto adu kaktang lokthokchi haibane ba khoina hairaga ngasi bawla ise aduna peace loving communities mayam ama khoigi Kuki singi marakta ade khoina punna Kuki hairaga Kuki jo communities and other moisu yam ethnic moigi small ethnic groups more than 25-6 punjal le haibama hairi ko adu mai leiri adu sida khoina hana yengjari ba poti khoi punna leiminari ba khoigi hana leinari ba singida khanabde khoi saunade yam peace oina leiramba mayam si khoi mapan ye foreign body khara changjilaga maduna khoi hekta changjilaga mana khoi the antibody ma hata form toraga ICIB changjilaga es da khoi hakchang leibi immune system ha to olaga tongan ba lakpa khoi peace oina leijarami ba khoi civilization sida society sida madu admaina changjalak badune ba khoina thamise adaina hujik lakchani bo wafam di kaino hakanda khoiga kanagumba yengnaba amata leite haibasi yengnaba amta oiningde yengnaba semningde haibasi Manipuri maset taba yaroi apun basaktam oigadabani haibasi yam sangma matamda hair lai kayumba maitaina magi tonganba wakhalama vested interest leitargadi this is the kingdom of maitaini khoi mayam no khangi maitai ningthongna palaga sahi lising kaya palaga lakbani adu lakpasida ngasi bawbada maitaina kanagumba maitaigi mi amatanasu akhoi lamse maitaigi lamni se kanamta leibe yaroi haiba wafam se kemta haide ada akhoi di pulap punjila khoi kaibe yaroi ko na leibani adu maitai leitragadi khoi Manipur ya punba saktam ji ju kai gi ba yai haibse akhoi apprehension amane ba sisu mayam na hainer ksu leine ba maramdi nagagi akhoi gi sokol akhoi gi tangkul leiba den other leiriba group mayam se akhoi gi isin naw ngaktani masi akhoi gi e mari leiba akhoi isin naw oibagi mari adagi akhoina kumdarak bagi wari mayam leiri okay matang sida tamo ida mulak ni isina hojik leiriba Manipur gi khwaidagi amna laibak thiba nuai taba akhoi gi phibam amada mi mayam sirabani and again Manipur da hojik
chatpagi people's movement je ma almost laitrabane especially particularly to this community maitai amadi kuki ani si marakta laitrabane area magi area domination me area si khaktang ne moina free movement yari sidagi hentok pasi sungya yadrabane sigi matam si da haibatai within land la conflict sigi manungda group amagi manungda di yauminari baneba asagi paite boyro kuki boyro both of them are together ado ani sigi marakta amuk conflict ama thoklak pase ado conflict sisu yam sensitive over conflict oiriba asagi ado ne haji agena yes ado makata bi sikari what does it mean to the present conflict aji koina hu hai si aina si koina speculation hai tai koina wakal khal sagalaga haibaduna akoi guessing tobuduna khara loi chungmani haiba nate adubu almost akoina oibe aba potsi masagi tonganba community dugi marakta apunba makoigi unification of the Kuki zo people laina leibdu marakta vested interest leiba adu conflict interest of conflict lakba adu khara makoigi conflict ama leibaduni ngarangi thoiba thodok tu akoina thengna bada maramdi paite gi area khara da the Kuki zo kangugi kano emblem kaigi mogi signboard singba kaigi thesalame masi akhoi area ni haibadu malere ade haurakbo oibaidi ngasagi angang college gi angang jingi message thana bagi wari dum malae aduga masida natana mamang da su makhoi marakta kaigumba khara thokre haibasi khangbelai media na court tawbada ngamdaba akhoi valley gi area gi media sing na cover tong ngamdaba da mapan gi area na mapani media na su cover tawba ngamaktaba area khara da leirakanda akhoi paudi dum taba haitare anmai leiki adu laiba conflict se aina sum khanjabada sungsoi soidana kanglup amadi akhoi lanje maiteiga thoiba conflict se tawning-daba sungsoi soidana yaurongani ase khali adu ju one of the factors soidana oirongani okay lanje lemning lakpa big question hoji tamo korohan basina hairiba ofum jida hoji among the Kuki community tasengna hoji Manipur da leiriba conflict se masi lotion ba pamba tasengna Manipur da santi thamning bagi desperation leiba group ama leirabra haiba question jini ai question se straight ai pamung da laksege pamu haibi yumbu masi makoi gi group ka akoi gi group akoi da mete gi group ta di akoi gi sage tonga leiri akoi dili sina sabka sina caste adikrat leti meti pangal khang de meti rongang ri du meti dum chamini ko everywhere ko meti punung lo na mai me sage tonga le meti di meti na leiri makoi group de 53 groups in leiri base ko chin Kuki mijo ge se makoi se ethnic group ke moisha ko 53 group se sub tribes lo na leikra bani to macha splinter group leikra bani adu thoi punum se hoi issue ma wrong interpretation da torga meti sin dominate tore or ngasai ku gi koron ma sapne dugal sapne tapri di waina mapan di lak pa mioi sing Bangladesh am de power ga lak pa or ke Myanmar am di power na laga Chittagong hill trixel ke lak na khotna torga Manipur se lak na khotna Mizoram power na laga torga mukoi sin amu ate to mong ma sagalaga Kuki gi homeland or Mijogi homeland, Loy Jogi homeland, Haiba Masiga Sagat and Bohona Basiga, Masiga Ain squarely and blame Tursakanatun Haibada. Foreign elements Laiba Punamak Mokoi Tokrasi. How about the local 10 MLAs from Manipur? Responsible Oiba Legislative Assembly member Oiba, including 2 ministers, you have taken oath in the floor of the house. No, okay, Indian Constitution Jar Chakani. You have definitely taken the oath of the Legislative Assembly. Then you become the MLA. Then you become minister. Makoi tara subho karamain togdana makoina lightla suhaiba makoina Manipur Legislative Assembly member oiraga karamain tara tongchallaga amu narrative se amu ate thopa du mane puthok pase. This is strongly way opposite. Phari ati country tigi laga Jum Pamosa Myanmar the Liba Corpusema Mong Chad of the Tantorok. They're originally Moi Chin, Kuki, the group ki, Natani Moise, my identities are quite different. Adu Lai qualitative Moni Ing the Tapan Limham Tokpani, and the Mokoina Mokabi dona Pura Okairiga, Tauriga Mohi country must save Monica and me a country the laga, me Miram the laga, Utang Mitan laga, Mok Tauriga, Masiva Mus so goodly Bakoi 10 MLAs including 2 ministers. Masini we strongly and vehemently we object. What is the credibility haiba?
makoi tonghelis ma ko yaning de local people sing siga makoi ne tak pa khot pa di MLA guma minister gumna tak na ma se to we de Manipur is a peaceful area ni we all people we are also coming from outside we enjoy the freedom makoi phangna khotan lady have se makoi ne thoin mon tambi ge domne in spite of that makoi ne mai the aghi the mai the ghi hajen ba dong na to bugum to ba adre kuki khoi gi splinter group or ge jogi khang amai khang de amana ama punarak pa to na khon to re se it is expected manam di akhoi the group amada mohne to budu di they cannot fight with us manam di akhoi land bani na god is there to help us so babung la iba pose da sai tamono so haibi ba interest ki conflict ne na it is nothing vacuum the kai bottom the tholok padi native nothing is coming out of vacuum but it is the conflict of interest adu erga di babung da lakni ba point sina karino among the Kuki Jo community contradiction nam thole is cry why the gino si o masiro masi supremacy de su oram ngani plus a dominion okay hegemonistic attitude so oram masu yai akoi no kai makok ni akoi meti disu lady ai sagi adugini ai the higher caste ni upper caste ni super caste ni haiba to usu lady ai manang ta tagra bhai I belong to that group so haiba lady na ko asiguma saruk sina moina dominion mon tawning pagum kharga toba no akoi ngang ta noi tagadamni nain to bung ta yaroi haiba moina yaning da bosu moi group ta yarung mune chaji dil haiti ma sa thoya pabung soi de nei na ga do area ma kha ai amuka ai koi tamo as well as pabung ani ma ka nei na bai tan cha do lojage aina Kuki gi literature ma kha maroina Kuki Jo Kuki gi intra ethnic fight haibatai masiki investigation gi report ama khakni masi ju Dr. TS Semkam na tober investigation report ne masi da panba my literature je da palle saruk sing ji da ngasai hauji pabung na puthore iba ngasai gi political phenomenon khara ngasai gi dominance mayam ji gi marakta haite kanglup ani gi marakta Kuki Chin Mizo amadi Jomi haibazina mogi nomenclature oina lebani masi da Kuki group se maroi na thado speaking kanguna leto ba oiba aduga ngasagi jo group sina amuka paite kanguna amuka leto gi wafuma pale Kuki na moigi common nomenclature se Kuki haiba sita chathaning bagi apam balei haiba and jo kanguna then paite na amuka jo gi maming sida loning ba aduga ngarangi wahau sida dominance ki question se is dominance or hegemony is the real contention between this Paite and Kuki have a question je pabung lak ningi je ngarang gi sida flag yungchen bagi wafum ma flag sing asai gi jogi flag si oi doine ba and then wall that hire je jongam hire si neba dasing namak tamo domination gi kanglup masel gi marakta another domination gi play ma swai de hegemony gi play ma leira bra have gi question je ne kari have ning tam Hujik adu soidna lebam thoi leibaduna ni haitare moi markta dispute among laise natragadi kesu mogi yama unite oiba tight keno minded natraga united common friend nama lei bane nama leiraga thengnaraga su makoina laksan bangam daba area khara adugo loina macha kanglu macha ama oina leiba then khara sonjaba yawbada ngasai dominant keno do necessary hegemony gi magi pot ama lakiba potuda pelaktabagi lakpa ade den hanagi leinaba conflict tu amuk adu ningsingak pa haitare mamang da jo khoi smai tawkibani ko ada moju khoina smai torok bane ase makha da khogi magi khada kari haitare sub class natraga macha macha khaidoreiba group singdugi makoi team du da leiba asonba jingduna makoi da namjan beba discriminate tawbiba natraga dominant culture du madu hegemony du madu ekhoi yaroi haibagi oppose tawba ma lakpada namfuda madu tawgudamni haiba amana imposition tawrpa ko adugi soidro oibam toy madu ekhoi makoina tawba matamda ekhoi da kaimta harawba faude aduga madu ekhoi pamidi makhoi ju khana ganu ekhoi ge ju khana gumji nakoi su khana ganu ekhoi ge su khana roisi noi mesing khana bada ekhoi da nungai ba harau ba kaim da faude so we don't have any pleasure have any yes adune ekhoi da leise ekhoi peace loving adugi yam phajaba no to moina leiningi adugi yam phajaba no to ne da moina ai intervene to ningi je sig yam phajanga si both pabung gi side ge at the same time yamna maroi ba thiga ngak when it comes to Maiti community or Manipuri community gi oina ngasi mang da phami ba
ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛ ꯐꯤꯒꯔ ꯑꯅꯤꯁꯦ ꯃꯈꯣꯏꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯄꯥꯏꯇꯦꯒꯤ ꯗꯤꯁꯄ꯭ꯌꯨꯠ ꯑꯃ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯩꯅꯕ ꯃꯇꯝꯗ ꯀꯟꯇꯦꯛꯁꯇꯨꯒꯤ ꯋꯥꯡꯃꯗ ꯑꯩꯈꯣꯏꯅ ꯅꯩꯅꯗꯅꯕ ꯍꯣꯠꯅꯕ ꯑꯣꯕꯖꯦꯛꯇꯤꯚꯂꯤ ꯑꯩꯈꯣꯏꯅ ꯌꯦꯡꯅꯕꯁꯨ ꯍꯣꯠꯅꯕꯅꯤ it's up to the Kuki people and Paite people and they can explain better because moina they are in the room ado aikoina yengiba miyeng sidagi ngasi pabunga aikogi tamoga na haibada yamna hanbada disclaimer ama thambase sini yam phajari je ai gi side gi haining baje ngasagi noi gi conflict tu dagi haidare now conflict si part amam oiribani na madu gi conflict tu no maram oir kan da aikoida nuwa hanba keim da pokte you don't fight and let us not fight haibagi question amni tholi but marak sida le contradiction mayam sidi sort out to se habadi soidan hiding amani pabu adu question je aroi bida lake pabu ngasai gi tamona hai gi baji gi chapma na hauji gi context sida just context between the Kuki and Paite ani sida amtang pabu changsala akanda pabu hegemony moi gi hegemony and dominance kamaina uingrang maksi flag yungano haibani and then nakalamor na mako wall da mako jongam thede thekeno haibani thekeni theloi habagi it is all about dominance kamain ui pabung karai area da kana dominate tobagi pictures uidi khulai di loi pairi kamai yeng be mase very unfortunate ne moi masen mo manar to batar ba very unfortunate adun mase tawgunu kuida appeal tawge noi mayam pull akoi bo Iran sira tobudu adri tawgo God is there to decide it akoi we leave it to the almighty nakoi splinter group mayam macha leri punamak se noi sum punna manana hingmine dana gyantana hana lemine dona akoi puna mulon lemine gadabni aduna hajik thori bese I'm afraid shoidan masi issue ma thorakani haibese ngasai dominant ama ngasai gi akoi hegemonistic attitude ama moi laiyaba akoi ni majority akoi tobudun hoi ingadabni akoi haibadan hoi tawgadabni akoi kwai makokni haibi sigum base behavior se torpo se command control tawning ba superiority complex amu lakpa khotpa masi moi the kaira kaniyan moi the kaira but we feel it no in akoi to give mayam de modi we just leave it to the hands of the God issue the akoi sinagre then Manipur the pun hing mina se haibi tar budi akoi tamakta the any group me cham na sabak group any tribe level they belong to Manipur they are a Manipur citizen they have got the equal rights ningdu pangibo rights to mangodi moi phangani adu akoi the pangibo rights noi the pangbo rights akoi pangam to ina nakoi budi akoi nungsi na ko akoi tho ningde mase thokun ginu mase adu thokpa ta da noi masen nga ta mohana da mo mase amu yam akai bulakani another major issue will flare up mase to ningde seng na hair bata mang tak pa jabo loina mangre amte jingbiu akoi gi international famous akoi gi Americom akoi gi sports the lerba Manipur gi akoi gi sakna lerba mo international level the lerba Americom na man appeal to tanja da matam punung ti jangbiu India da kom sagi India government na kom sagi gi akoi gi se yamna mi na hatok tan khotok na yamna tawre kom sagi bisibu conview Hyderman itatat na haige masu tribal amani masu she also belongs to that group adubu group amadu achubuna machara cha thorok pra asigi film nu lakpagu musma uba phangi adu Americom itatat na haige she never said that Manipur kallu di haige de I have not heard it adu mas world gi champion mio yamani universal dan thangmani except the pabung first tweet hai ko first tweet to ahan ba ikoi gi irang thokpu numi to my home is burning and to bodo adu the Manipur save Manipur yes adu save Manipur ai hoi aina tabar se ani wala masu yaw ayam da ita ki de ayam da ita ki de maybe that ai ani ta hode I'm sorry for that sukai de adu mai kom sagi se adu bo su akoi gi master tribal group ki ni basi moi group tu ma yawri mani makoi de su moina attack torokpa moja se moja mite ga naknei o ko plane da liba miyoi singa naknei khoni haidana khare thaje da bara karino yamna moi mi masing yamde khotel moi so mu chathatpa moi tu hotik torokpa nga chubun nga macha chabage bhapta chin kuki jo da masi jamun leiribra haina adi tawnori bangarang tawnori sisu nga chubun nga saring chubuna chubu nga sin nga macha sing chabatu maina chubu sing sin chathokdra moi ga identity sisu moi mahan gadra haibas akibam se yawre yaba sham tori base asi tawu patte okay ichina usi my brothers sisters pun chin kuki jo mayam tobi genu akhoi de tobu de okay we forgive you no problem ati sagai macha de noi pun hing minasi na koi hingu akhoi hing minasi akhoi si hing minasi noi se pun hing minasi achu wanga na nga macha chathop de tobi genu madari on this beautiful message ikoi pabung na ngasai thamgi basi da ikoi
Manipur ki sangnai raba figure Mary Kong yok from pan bazida yam phajari bo from de ai na pawung dagi interpretation am khak tang ai na thok sa bani masi pawung ai na shoira ga su pawung na pi gani pawung check to be pai if there is any issue like that let's sort it out but that has to be within the idea of Manipur de break to bigano haibani madugi manung da loinamak solve to si concern lai raga di grievances lai raga di adu solve to bagi adugi time space loinamak lai bi ai aduga tawbu idea of Manipur gi mapanda madu break to baya ba question ama puthorok padati lai bak thibane ha oina pabungna adu mai thambi bine na ina lojai tamu koron da amuk lakse kining basing sai context se Kuki Paite gi je yamna bloodiest oi gi ba history ama lai grabane chahi ame hena hana sunu basi lotion bangam daba micham mayam amagi punsi 352 people ne basi reje si 352 je hojik ki conflict si da si gi mi masing si yobana tri adu oiraga di kayamu yamna bloodiest part ama oikibage conflict ama oikibage happens in between the Kuki and Paite in 1997 to 1998 and again 4670 houses he completely destroyed oirabane burned down to oirabane Madugi conflict amagi legacy haitare madugi history labor community ani zigi marakta aduga ngasi ngarang thole iba dispute china maram oirakan da hojiksi complete 144 crpc thamgrabani internet che for the next 5 days vain to grabane government administration na tamu kamaina magi historical past ama bloodiest past ama leibasiga hojik laibasiga kayamuk yam kiningai oige habdun tamu kamai si khoina nahandagi Sosampur gi pause khoi taningi haitare taningi di whether the administrator of the Sosampur and Kangpokpi are functioning or not we have been asking many questions kamaina hangi haikanda tampaki lamda tampakti di khoi tampak ne sum highway wani this is not the valley khoi plechu amane khoi se singi then amane ba khoina leibse aduga hill valley haibagi wafam leite 99% or 98% sorry 92% hill areas oiriba mafam ama kamai tawna khoi hill valley khaidon du khaide ko at the same time ching saruk sing the zo ma tampak mem leiri ba adu chamane ba adu mangne hajini se adu maina leibasida aikhoina information je Sosampur gi district administration ji function tawi tawde si whether the CRPC gi ekoi leiriba keno se 144 je impose tawribra tawdabra or nataga curfew impose tawbra tawdabra haibagi pau information se amata leite do ngarang di thore internet ban tawre 5 days adagi ekoi completely 2 months ekoi curfew 144 can tawre haibagi wafam lae asidadi district administration je leibo dongnaga ekoi do phawre oh leiri jala Manipur gi district administration ji sing the leiri big jala which is a good thing yes adu akoina fange adu nahangai ke do lege sini ngarang moi mani akta thorok padu dadi the district administration ji mathau tawre why asuk sangma matamda district administration ke do lege sini sigi achobo wahang ama leyeba aduna aikoida adugi samandaba mayam leibuduna district administration kogi failure of the law and order imposition in that particular areas hill areas singida khoi fail oire haibagi wafam lakpa potu laka ngasidi government leibadona moi anigi marakta amu conflict laka ndadi khogi administration je thoreba jumain lae adu makhoi anigi marakta leibo jiki wangda Miraj ki wangda hangbirei duda aina haijeningi ba wafam je kaino haikanda yap sangna makhoi anigi marakta hanagi kano nungai na daba wafam mayam leibadu madu loina subside tawraga punjalaga unity amada yam peace oina negotiate tawraga loisinagi bani Kuki Paite gi or natraga naga Kuki gi tholiba conflict singda the maitai isna achoba role ama lawra kanda madugi peace building gi catalyst agent amoina masi ekoi madu punya da bani ekoi lan to kadamne ai achoba role ama lawra laeba we had been helping in many occasions and events okay ekoi laeba yes adugi like point da ai no jiki thamjaningi se makhoi ani gi conflict se interest tongan tongan lakpa adu dominant natrage hegemony gi oiba pot ama masi ekoi da ubadu sungko soidna leire nasagi jongam gi area ni na thesan ba poster thesan ba den aduga flag thesan bajing leibada makhoi gi marakta su tonari bam
दुगी मनुंगदा मखोगी मरक्तसु अमुक यानादबा फ्रैक्शन परसेंट सुम थोगा ngसाइगी स्प्लिंटर हाइबा मोंगदो अदुगी मोंगदुदा अदुम मी मैम यावबदुदा अखोइना वखल खनगदोइसे कनागुम मी खना इंजलगा लेमिनरिबा तंगदु लेताना लेरिबा अखोइ मरक्सिदा हाना हल्लगा सुम थामीबसे मसी फरिबा फटब्राइसी रिविजिट तौबा मदु रीथिंक तौबा मा तंगाई फदेबा रीथिंक तौबा हम संगेबा अदु लानना कैदोंगैदा अफबा रिजल्ट मा एन रिजल्ट मा एन प्रोडक्ट मा पुरक्ते अखोइ फर्स्ट वर्ल्ड वार सेकंड वर्ल्ड वार अरे डिफरेंट पार्ट्स ऑफ कॉन्फ्लिक्ट्स आर हैपनिंग इन आवर वर्ल्ड मदु अखोइ उर्गा लाएबा अदुना कइमदा फबु पुरक्ते हाइबसे मसीगी वखलगी मेसेज वी हैव बीन गिविंग सिंस द इरप्शन ऑफ दिस कॉन्फ्लिक्ट मेथड तकी कोई हाइरगा लाएबा अदुना कोइना अपंगबा मयाम खोमजलगा अपंगबा मैतैगा अपंगबा कुकीगा खना हलगा असिंगबा सादना मेनलैंड की इंडिया की गवर्नमेंट ना येंगगा लेबसिदा कोइ दुम खनर लेगद्राबा ए मसा फये नंगा माका खनरो अंगम बदु तौरगा कोई कांगे बुंग लंपाक पुथोगा अंगांग ओइदा अंगांग मसा फबनी फुना लगा हन येंगबगी फिबम दो अदुदा लाकबसी तौगनु हाइबसे तौरोइ दमनि हाइसे मसी कोइ हाइरगा लाई अद मसीदा असिबाउदा दम साइलेंटली या गवर्नमेंट ना म्यूट स्पेक्टेटर मोइना फमगा लेबगी मरम करिगिनो देन अदुगा एमपीस होजी होजी सेशन चथरी पार्लियामेंट की करम वाफम अमदा हाइदना लेबसी करिगिनो अदु मखोइना याउसलगा मखोइना इंस्टिगेट तौरगा अखोइदा मसिगी जिनोसाइडल ओइबा इवेंट मैम थोलिबा मसे थोलनबा इंडिया गवर्नमेंट जु याउना सिल्लबरा हाइसे मसी अखोइ सिंगदबा ngamde अदु मदुगी मतंगदुसु नसाई कॉन्फ्लिक्ट थोइबा पाइटे अमदी कुकी अमदी मैतै अमदी कुकी जो कम्युनिटीज लेबा अखोइ पुनमंगना खल्लकनादा अखोइबु सानरिबा अखोइबु अखोइगी केनोदौना सरकास की अखोइगी योंग मुक थादरकबा मु लेंगम पाइरगा सुम रिमोट कंट्रोल दा तौबै मोंगदा सानरिबा लोसननबा तौदक्तबगी मोंगसे मसी अखोइ क्याम कोइना सुमाइना लेरगा अखोइ खनगिदगे अखोइ वखल खनबा रीथिंग तौ मथौ तारे हाइबसिने बाइन थमजनी एक्जेक्टली तामो थैंक यू सो मच यामना वखन खंदबा याबा अखोइगी हौजिक लेरिबा कॉन्फ्लिक्ट सिदा अदु मियामना हाइबा ताई अखोइ तामो कोरोंगनबना हंगिबा वहंग मयाम से अखोइ सादा हंगजबा मदि याम मरु ओइ हाइबा मा आई थमजगे मथंग से आई पामुंगदा दिस इज गोइंग टू बी द लास्ट राउंड अदु पामुंगदा इन शॉर्ट टू क्वेश्चन ने पामुंगदा आई लाक्चगदोइ अहम क्वेश्चन से पाबुंग 1997 दगी 1998 लेखिबा कुकी पाइटे की कॉन्फ्लिक्ट याम ब्लडीएस ओइबा पास अमहक लेखिबसे पाबुंग की एक्सपीरियंस मतमदु कमाइ निंगसिंग बगे हाबदनी ओह मसे अंगकपने थोकी अखोइदसु पुलिस हाइबसे मखन मखन लई पुलिस ता मसागी ड्यूटी ना ऑफ पीरियड ता नत्रबदी हन्ने येंगदबा मसागी अदि खर लेथोकनबसु मी यावी खरा मा अफ थबक तोबसु यावी आई लोने ब्लेम मैम तोब नत्ते पुलिस हाइबसे मखन मखन गी लेबनीना अइदी मणिपुर दिगिनी मणिपुर दी कुकी खंगदे मिजो खंगदे जो खंगदे बिते बंगल खंगदे एनी मणिपुर द लाकप तंकुल खंगदे सके खंगदे अइगी तमकते दि मसे इट्स अ पार्ट एंड पार्सल ऑफ माय अइगी सेंस मैम लेशम अमदी मोइने मखोइ द करि मम थीना तोबत आई फील इट that as ngaite de ko kari ngam bakari tawsige kari mating tawse this is my obligation yes must obligation not only forget about the police as a human being or as a citizens of Manipur Nagaland thabak tor mo se kuina adu it was my imperative duty kari mating to bujai haibese adu siba jabadi yamna thokki manam di group mase tongnarak patanja didna tangkhul hat ke ne maron ma kuki group na mu lai khaplang lai tangkhul group mayam se mase kanda bujadi adu nimit mi taruk te te di chingdo moi hat ki kohima da koi mang da adu moina hat ki na ei bausa hat ke na completely mung se moina wipe out toge ready torme made moi mu chakhargam ati group amu lai manam din amadu kan gi moi pau se tare group ai kari kal loi de gi ai se tumine le thodi करीम त काइदे अदु आई मंग द करमाइन तो मी मैं मी तर तरे निपान द हातोन बस एकर माने आई जेंगसी अदु येंग बतर दे आई वाज गिल्टी और दाई और गिल्टी मदे ई यारो हैन मसे रिक्स हम लोग असुगुंबा ट्राइबल कॉन्फ्लिक्ट द अंडरग्राउंड के ग्रुप के कॉन्फ्लिक्ट मसे यम अंगक पदे थोक ब्रॉड डे लाइट त हातोक प मयम मसे एकदम यमन थिन अंगक प मन थोकी अदु तपना तौं कोन हंग ज्ञान तारक पतंजा ददी मोइ से अमुक मथंग लोय नेमदगी अमुक तौरी अमु हंदुई मते कोइन दि मसुम फिल्म जे तौगे अदु somehow it died down it is very good मोइ नागा पॉलिटिक्स ता कोन मु पुंझले खरग पुंझन खर तौदना मदि अमुक नागा पॉलिटिक्स गा
under the banner of NSNIM or NSNK moi ani punjan khochin na tawdan India government wari sana khona tawbadi khar khar sum nemdhari madu angak papiba mum thoki bas bas tagi chingdharaga police ki sorry khoi asam rafal gi suwedar tangkhul ga se puthoga ase makhuda kathaga ma khoi gi masa ga thang ga janjal laga hatokki ba ka mit ta u khoi uhogda matamda khoi yengubda yam tin khudong chada yam thoki ba okay babung one final question babung da lakchening is hojik leiba Kuki madi Paite ani gi marakta laiba dispute masa se hojik se ngasi phawgi oinadi masi escalate tawgi pause ko yam kana ta de but are there any chances babung ne yengba moi gi bloodiest pass ma leibani na reflecting what had happened before hojik se Kuki madi Paite ani gi marakta conflict se escalate tawgi oithok se leibra babung kamai habini masi short comment masi ati thorap ku sujari haisik ngasai gi achubu group na dominance se hegemonistic se masi matam punung ta khara tawi khoi gi mete group su leader ati group khara khara chawba sagai ni haiba khop mo ne khara dominance khara le adu bu topi genu akhoi masen akhoi ga misunderstanding leiba adu su tokpiu akhoi laloi no hida kairoi nakhoi amatani nakhoi group macha macha nakhoi group nate nakhoi group to akhoi group ni akhoi group se nakhoi jini akhoi amatani nakhoi de shop means akhoi da pali because you belong to Manipur. No, Joe Rumbaja, Kuki Umaja, Paite Rumbaja, we are not bothered. You belong to Manipur. Manipur, every citizens, every religions, or every caste community, we are one. Dharma mana pamacha in a nga chai, amana akwigi, Jain check, Kasukai, amana quick chai, Hawaii chai, but we belong to one under one umbrella. Aku limited the Vajati, Akwigan Tamina the Vajati, mean a nokani. Akoi mangja basa koi ngata mangakani akoi mang mujadi akoi identity mayam pun akoi jaminarga hani dona pula punna leminarga 60 MLAs ori be elected only pun phamina tana gyanta dana kari sort out to bujage kari mating to bujage give and take masi government of India su nigi dabni kari wala ga pigani kari helaga karman adjust to sige ashishul to botai okay aduga but demand haibidom it should be a reasonable demand. Reasonable demand within the idea of Manipur. With the plausible explanation. Okay, yes. No, don't behave like that. Let us be one. We were together. Let us be together again. Okay, thank you so much, Pabung. Beautiful message ni. Pabung the PV reverse aduga Pabung the Thampiri wafam chi am phajaba wafam ngtine itamu kolwan bada mukul laksake. Pabung tamu same question ni. Tamu howzik ahambada tamugi experience na 1997 dagi 1998 fawbagi Kuki Paite gi conflict se tamugi mitna uhobada kamaina ubi howi ahamba question se tamu kidan masi yam nungaite ai yam nakna lei haitare when that time I was in the Kumbi Assembly constituency ai yam nakna lei ado Sochampuga yam nakna leiba mafam adwai ai lei aduda adu thoki bagi thodok se ai aduda su ai posting se adai 1997 da I was serving in science graduate teacher adumaina leirami ada ai Sochampur gi lejang copy heba kunduda moidi copy eji kunna no bani lejang dagi kunna no bama semba copy adai handaki chu akoina copy pa leje kunna no bang tani kunjimi ahum mari manga la ani ahamba ding thau nena ama leirani mi la ga dum leisaleba adugi matang da short answer da lakchabase aina adu leiram matam da aina aise mafam du da leiram badagi ai posting dagi aise halaga yum da halakpagi timing adwai da thoki ba yam ngai ta bai tare adu ai khoi gi angang ai khoi gi school da tamba angang leji da ba yawe ha hatkiba moi marak conflict leji da adu mai ai gon yam piti feel tawi adu ga mu adu da aina 1990 ga 5 da 1990 ga 3 gi da khoi gi naga ga Kuki ga taunagi bagi pot amal leikre ko adu gi matam du da aina aigi hanba osugi hana sunobi ai tabdana aigona faugi bada Uski Miraj ki wang dugai ningsing jara ini ko 1995 ta aina sareng amai sida base to ko ipam mai hore khambi mai kalona that was the first my published poem ai book ne ba dunuma adu ai ning makai na nungai tana khoi punna himina gadam ne haibadu da ai adu da izagi ba ko adu mai ne khumjage yam nungai ta ba experience sama ai ngonda lei yam nungai ki theng nagi isagi satra phaw lei ki da ba yawi haki ba yawi ba yam nungai ta ba mi ko ni now final question si when high ba chamana ba ziki lei ba community ani sigi marakta yamna bloodiest past loimak lei ki ba khudima mo hana ne habdi natte
but adugi speculation dumak yam chumne habadi nate, but when something is happening now yam sensitive oiba issue ma hojik la akanda dispute ma thola akanda di samana ba conflict to madugi chang escalate to ya bi oithopa lebra natraga na hoju le conflict se dum ngarang mogi district administration na manage to bodagi police SP laktana khotana CRPF laktana situation fazana normalize to grab ma di palle ado se escalate to bogi chance le ina ubibra kamai ni yeng tamon chance ina sum hai khogi ethnic conflict Manipur government as a whole between Meitei and Kuki Jo communities anigi conflict sum chatharaba chatharak bataragadi adum makhoisu escalate to ba moi du dum chatharak pai mo dum lakane ba maram de haide akogi mind the fear psychosis natraga tense over situation insecurities me amo tholakane ba khoi in terms of say health and hygiene education then food scarcity then insecurity je loi thorane ba khoi da pot me ama adu lakanda de khoi si ngasai survival of fittest ki question nama lakane ba adu matam du de khoi na darwin gi theory ma survival of fittest ai ba darwin gi origin of life magi and odu lak changjal lakanda evolution gi theory du da ko hingda ya de hai bagi magi struggle ma to ko matam da adum thokani escalation je hen ngane ba so adu na khoi na understand to godoi se khoi na ai ngai mamang ju panjare khoi na lan na kai dong hoida khoi mioi ba civilization da afaba purak de adubu peace habse lakpu matam da wapam ani kaktani negotiate to wari sabama then natraga loina tumna kangu ma hat ka kana peace lai ani do nat ani se karam mane hana pamge haiba poche khoi mioi ba khunai da as a humanity amoina human being amoina masi khoi khanda ba matam oye ba huji lan na kana ba mata purakhi ba leite adubu shanti haibu ne khoi punamang na pame ba enje de ba shanti lang na ba gidong lambi ani khak lei option ani khak lei ahan ba option na negotiate to ba dialogue to raga yana ba purakpa ama ani su option na tumna sira ba matung da kanam leitra kan da shanti lakpa ma option ani se karam ba option khanga da ge habani it is up to you adu ga ngasi khoi na khanagi ba topic Kuki Paite dispute ki sarokpa contextual oina naina ba area do amadi yari bam khoi objective oina ba khoi hona zabani academic oina ba hona zabani aduga yamna phajaba wakalon amadi vote from pabung amsung ai tamogi maike degi thami ba wafam je housing leiba situation sigi advantage loraga housing leiba situation sigi emotion du da Kuki amadi Paite ani gi manakta lakpa conflict sida nungai ba harauba apamba mata pokte haiba wafam amadi yam phajana pali it is very meaningful yamna meaningful oibani masi khandabiyu khanminaje haiba wafam je thamjaba loina ngasi gi discussion se lotion gi ta lojage loina ngasi gi thormasi da sharu yabi khiba manipur gi maksad nairaba public figure ani ahambada renowned socio political commentator pabung posangum sonamani loina thachari kuramjeri tamo MAISNAM KOROUHANBA LUWANG advocate Supreme Court of India ikhoi tamo amadi pabung ani pu amoga thaka chari ka khumbu chari amani ngasi gi program ase hobudu loi forward live ki khutang de yeng tabi khiba manipur miam amasung comment amadi ngasi gi program si apam pam da phungduk piriba mayam punang pusu amoga thaka chari ka khumbu chari mayam thaka chari